Jai Shri Krishna. Imadudi akwai tarik ngasigi padringai sidalai amtang khuraminasina. जय श्री कृष्ण चैतन्य प्रभु नित्यानंदन श्री अद्वैत गदाधर शिवासादि और भक्त वृंद Hare Krishna, हरे Hare कृष्ण Krishna, कृष्ण कृष्ण हरे Hare हरे Hare, हरे Hare Ram, राम Hare Ram, Ram Ram, Hare Hare. हरे सरस्वती विद्या कमलो लोचने विसरपि विशारकी सम नमस्तुते नमो नमो विसरपि विशाराखी नमस्तुते नमो नमो Jai Saraswati Mahapukurum Jari, aduga akoina Linga Purana si papnina, akoina Shri Babu Sumu Kurum Jari. Om Namo ओम नमो Shivaya, Om Namo Shivaya, Om Namo ओम नमः शिवाय ओम नमः शिवाय ओम नमः शिवाय Koina Linga Purana si ngarang paba husabani aduna ngasi koina ngarang si ugrena linga hai si kamain thogla ino ena duga moi Brahma ga Vishnu mabani marayet na ringai duda Shiva ki linga se thoglak paneba aduna moi Purana si su ari te dum ngai Makhatana Brahma ga Vishnu ki maramda hena amuk khangminasi Vishnu na Brahmada machaina hairisi karigi hairino ina muni singsina loma harsana sida hange adagi loma harsana sina wari amuk libire warigi matamsi Padma Kalpa haibagi matam dudani aduna kalpa amagine loisalakpada doinamak thugaiba matamse masidaisida aduna adugi matamdudane universe sidane ising makta ngaireba ado isingi mathak sidaisida Vishnu se aduda tummeba ada Vishnu se kitang mase bojure Adaidi mana adudaidudane thambal chauba amane magi mabuk khoidau sidagi thogla halakanda mase sanaraga thambal se sum sanaraga lay ado thambal gi makhok se si se diamond sarakanda ne mana langba se numit ki langba dumaina langba ado Vishnu sina thambal se sum sanaringai sidane Brahma se aduda thoglakpaneba Adai Brahma se tuda gi thogla akan sidane aidi thambal sidagine ko thoglaise Brahma se na hange nang di kanano nang sida kari taurino in hange the Vishnu na aidi Vishnu ni aidi mayam sida lairi sigi mapu ni adu nang di kanano nang nagadai dagi la ino hai adagi Brahma na kume aidi Brahma ni aidi universe ki pumnamak se sigi mapuni sida lairiba potsingse hojik hojik lairiba singse aina doinamak sabani mana sari se mana university lairiba sariba singse magine body sigi manungda doinamak form se lai haiba ado nang na thajadragadi ne aigi puk manung sida changaga yengo hai adaiti Vishnu sina Brahma gi magi masasigi manungdane magi maya romda taurakanda changreba Vishnu sina adaidi Vishnu sina ngasagi 14 lokas aina koina hana tamjakre adugi universe mana aduda ure adagi adudaiduda lairiba mayam
hingiba beings mayamdusu ure. Si khudingmakse Brahmagi mabuk manungdaniko. Adaidine Vishnu se adugi lokas tramri adugi dudamase as kocha chalagane chahi lisingama muglaire. Adaidi magi Brahmagi mabuk sidagi mana kocha chalise ta yam sauna leirammeba. Aduga mana magi maya kano mouth se machin sidagi amuk thoklae Vishnu se thokla kanda Brahma da haire adagi Brahma da hairaga as imai pi menangna semi basidi aina ubada intongna pura ngakningai oire ado aina su nang ngonda ngakningai oiba utke haire adagidi mana hai aigi isasigi manungda wal yam lay aduna nangsu aigi manungsida changaga yengo haire dai Brahma se yare adagi Brahmagi machin sigi da amuk change manungda Brahmagi body da changnanaba Brahma sina sorry Brahmana ne Vishnu gi machin sida ne Vishnu gi mabuk manungda changnanaba masi changreba aduga Vishnu se Vishnu gi mabuk ki manung se damana ureba world mayam te mase duda muk sahi lising ama muk askoche chala yenge adagidi yengbasida loiba khamba ngai Naidre. khamba naidreba mana yengbasida kocha chalaga adagi adagidi mase thoklae thoklakpasina kamaina thoklakke da ngasai lotus ama Vishnu gi khoidaudagi thoklaga satle haido adugi romda thoklaeba aduga masina ngasai thambal sida phamme aduna Padma haibadi thambal se Padma haina kawe adagi yoni haibadi pokpa mafam haiba aduna Brahma se mana amuk Vishnu dagi pokla ise mana Padma yoni dagi poklak panina masa Padma yoni haina su kaunai haiba mai maming se aduna Brahma se Vishnu gi magi mabuk dagi thoklak panina Vishnu gi machane haina su khanai na maina muk haiba wari se adagi Brahma sina masina ngasai thambal sida phammingai sida ne Shiva se laeba adagi Shiva sina lakpa sida mase yamna yangna lakpa mana lakpa sida kayam yangna lake de neima matamdudane isingse isingsi kano tauba mana lakpaduda wave oina thoeba tide ki wave to adamaina mana lakpa ki sida magi kano se sabda haigadra ko aduna ising ngasai thambal se aduda isingdu wave oina form tawrabanina thambal du sunne eba aduna Brahma se adudagi ising du su wave oina form tawramnina Brahma se ising sina mangonda khara chaire adai Brahma sina ne thambal lenga nune ai kire na haire ada idi Vishnu sina ne kanano ai khoidawdagi wangangai sina kaino nangna sam sauri na haire adagidi Brahmana ai Brahmani ai saubagi aigi right lay aigi itik lay nang kaurabra nangna aigi isa manungda changakanda aina sariba world singduda nangakna thoidudi aduga nangna muk aise nangi body gi manungda changoina change
ꯆꯪꯉꯒ ꯅꯪꯅ ꯂꯣꯏꯅꯃꯛ ꯈꯨꯝꯖꯟꯈ꯭ꯔꯦ ꯑꯩ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯊꯣꯛꯐꯝ ꯂꯩꯇꯕꯗꯩꯗꯤ ꯑꯩ ꯁꯤꯒꯤ ꯊꯝꯕꯥꯜꯁꯤꯗ ꯊꯝꯕꯥꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯊꯣꯛꯂꯛꯑꯒ ꯑꯩ ꯁꯤꯗ ꯐꯝꯃꯒ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯪꯅ ꯊꯝꯕꯥꯜꯁꯦ ꯑꯃꯨꯛ ꯒꯔ ꯑꯃꯨꯛ ꯅꯤꯛꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯅ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯕꯤꯁꯅꯨꯅ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯁꯥꯎꯅꯅꯕ ꯇꯧꯕ ꯅꯠꯇꯦ ꯑꯗꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯅꯪ ꯊꯣꯛꯇꯅꯕꯅꯦꯅ ꯑꯩꯅ ꯊꯤꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯝ ꯅꯪꯒ ꯉꯥꯛꯇꯪ ꯁꯥꯟꯅꯕꯅꯤ ꯑꯩ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯇꯤꯟꯅꯔꯕꯅꯤꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨꯒꯤ ꯕꯣꯔꯗꯣ ꯑꯗꯨ ꯄꯤꯕꯤꯔꯣ ꯉꯁꯤꯗꯒꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯅꯪꯁꯦ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯊꯝꯕꯥꯜꯁꯤꯗꯤ ꯑꯩꯅ ꯀꯩꯁꯨ ꯅꯤꯛꯄ ꯅꯠꯇꯦ ꯁꯤꯕꯁꯦ ꯑꯥꯗ ꯂꯥꯛꯏꯁꯦ ꯅꯪ ꯎꯗꯕ꯭ꯔꯥ ꯃꯥ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯏꯁꯤꯡꯒꯤ ꯋꯦꯐꯀꯁꯤ ꯁꯦꯝꯃꯛꯏꯁꯦ ꯃꯥ ꯂꯥꯛꯄꯒꯤ ꯅ ꯁꯦꯝꯃꯛꯏꯅꯤ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯑꯃꯨꯛꯇꯪ ꯏꯪꯊꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯁꯤꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯅ ꯕ꯭ꯔꯍ꯭ꯃꯅꯤꯅꯦ ꯑꯩꯅ ꯂꯣꯏꯅꯃꯛꯀꯤ ꯃꯄꯨꯅꯤ ꯑꯩꯅ ꯀꯅꯥꯝꯇꯗ ꯑꯔꯥꯛꯄ ꯃꯤ ꯑꯃꯗ ꯀꯩꯁꯨ ꯈꯣꯏꯔꯝꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯕꯤꯁꯅꯨꯁꯤꯅꯅꯦ ꯕ꯭ꯔꯍ꯭ꯃꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯤ ꯁꯤꯕꯗ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯁꯤꯕꯁꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯃꯀꯥꯟꯗ ꯃꯥꯅ ꯅꯨꯡꯉꯥꯏꯔꯒꯗꯤ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯤꯕꯁꯦ ꯃꯣꯏꯅ ꯈꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯔꯀꯥꯟꯗ ꯕ꯭ꯔꯍ꯭ꯃꯒ ꯕꯤꯁꯅꯨꯒꯁꯦ ꯕꯣꯔ ꯅꯤꯔꯣꯅ ꯍꯥꯏꯔꯛꯑꯦꯕ ꯁꯤꯕꯁꯤꯅ ꯑꯗꯩ ꯕꯤꯁꯅꯨꯁꯤꯅ ꯕꯣꯔ ꯅꯤꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯁꯤꯕꯗ ꯑꯗꯨꯝ ꯅꯤꯡꯖꯕ ꯑꯣꯏꯖꯒꯦꯅ ꯑꯗꯨꯒꯤ ꯕꯣꯔ ꯄꯤꯅꯕꯤꯔꯣ ꯍꯥꯏꯔꯦ ꯑꯗꯒꯤ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯁꯤꯕꯁꯦ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯑꯣ ꯑꯩꯅ ꯑꯗꯨꯒꯤ ꯕꯣꯔ ꯅꯤꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯃꯣꯏ ꯀꯥꯏꯅꯔꯦꯀꯣ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯕ꯭ꯔꯍ꯭ꯃꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯤꯗ ꯃꯥ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅꯅꯦ ꯑꯍꯥꯟꯕ ꯁꯦꯝꯕ ꯕꯤಯಿಂꯁꯤꯡꯁꯦ ꯃꯥꯅꯅꯦ ꯀꯌꯥ ꯍꯔꯥꯎꯗꯕ ꯃꯥꯅ ꯁꯦꯝꯕꯁꯤꯡꯁꯦ ꯑꯗꯒꯤ ꯃꯥꯅ ꯃꯇꯝꯗꯨꯗ ꯁꯤꯕꯅꯁꯨ ꯁꯤꯕꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯁꯦꯝꯕꯗ ꯃꯥꯁꯦ ꯈꯤꯇꯪ ꯄꯦꯟꯗꯕꯗꯨꯗ ꯁꯤꯕꯗꯁꯨ ꯁꯦꯝꯍꯟꯈꯤꯗꯅ ꯑꯗꯩꯗ ꯁꯤꯕꯅ ꯃꯗꯨꯗ ꯁꯦꯝꯈꯤꯕꯗ ꯃꯥꯁꯦ ꯔꯨꯗ꯭ꯔꯥꯁ 13 ꯁꯦꯝꯈꯤꯑꯕ ꯑꯗ ꯔꯨꯗ꯭ꯔꯁꯤꯡꯁꯦ ꯃꯣꯏꯁꯦ ꯄꯣꯛꯄ ꯀꯥꯟꯗ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯅ ꯔꯨꯗ꯭ꯔ ꯍꯥꯏꯕꯗꯤ ꯀꯞꯄ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯄꯣꯛꯄꯗ ꯀꯞꯄꯛꯄꯅꯤꯅ ꯔꯨꯗ꯭ꯔꯁ ꯍꯥꯏꯅ ꯀꯧꯈꯤꯕ ꯑꯣꯀꯦ ꯃꯥ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯨꯛꯀ ꯑꯩ ꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯩꯗꯤ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯃꯥꯁꯤꯅ ꯃꯣꯏ ꯑꯍꯨꯝ ꯉꯁꯥꯏꯒꯤ ꯃꯣꯏ ꯕꯣꯔ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯍ꯭ꯃꯁꯦ ꯃꯥꯅ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯁꯟꯁꯦ ꯃꯥꯅ ꯁꯦꯝꯕ ꯁꯥꯕꯁꯦ ꯍꯧꯔꯦꯕ ꯑꯃꯨꯛ ꯑꯗꯨꯝ ꯃꯊꯪ ꯆꯠꯊꯔꯦꯕ ꯑꯗꯨ ꯃꯥꯅꯅꯦ ꯑꯍꯥꯟꯕ ꯁꯦꯝꯈꯤꯕ ꯕꯤಯಿಂꯁꯤꯡꯁꯦ ꯁꯤꯁꯦ ꯃꯥꯅ ꯈꯤꯇꯪ ꯍꯔꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯃꯥꯅꯅꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯤꯕꯁꯦ ꯃꯥꯅ ꯍꯥꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯑꯣꯏꯅ
ꯑꯗꯨꯗꯩꯗꯨꯗ ꯁꯤꯕꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯣꯏꯅꯅꯦ ꯁꯤꯕꯒ ꯃꯥꯟꯅꯕ ꯑꯣꯏꯅ ꯔꯨꯗ꯭ꯔꯥ 13ꯁꯦ ꯁꯦꯝꯃꯦꯕ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯁꯦ ꯁꯦꯝꯃꯒ ꯄꯣꯛꯂꯛꯄꯗꯨꯗꯅꯦ ꯃꯣꯏꯁꯦ ꯀꯞꯄꯦꯕ ꯀꯞꯄꯁꯤꯗ ꯃꯣꯏꯁꯦ ꯔꯨꯗ꯭ꯔꯥꯁ ꯍꯥꯏꯅ ꯀꯧꯈ꯭ꯔꯤꯁꯦ ꯔꯨꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯞꯄꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯈꯤ ꯍꯥꯏꯕꯅꯤꯗ ꯔꯨꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯇꯥꯔꯤꯁꯦ ꯁꯤꯁꯦ ꯁꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯤꯕꯁꯦ ꯎꯅꯕ ꯀꯥꯟꯗ ꯃꯥꯅ ꯕꯣꯔ ꯑꯣꯏꯅ ꯅꯤꯈꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯋꯥꯔꯤ ꯈꯔ ꯑꯃꯗꯗꯤ ꯔꯨꯗ꯭ꯔꯥꯁ 13ꯁꯦ ꯁꯤꯕ ꯃꯁꯥꯃꯛꯅ ꯁꯦꯝꯕꯅꯤ ꯀꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯥꯈꯤꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯄꯨꯔꯥꯅꯥꯁꯤꯡꯁꯤꯗ ꯂꯩꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯔꯨꯗ꯭ꯔꯥꯁ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯁꯤꯕꯅ ꯁꯦꯝꯕ ꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯃꯥꯟꯅꯕ ꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯦꯕ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯁꯟꯕꯗ ꯌꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯂꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯃꯨꯛ ꯃꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯤ ꯗꯦꯕꯗꯥꯔꯨ ꯍꯥꯏꯔꯤꯕ ꯎꯃꯪꯁꯤꯗꯅꯦ ꯗꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤꯗꯅꯀꯣ ꯗꯥꯔꯨ ꯍꯥꯏꯕꯗꯤ ꯎ ꯍꯥꯏꯕ ꯗꯦꯕꯗꯥꯔꯨ ꯍꯥꯏꯕ ꯎꯁꯦ ꯄꯥꯏꯟ ꯇ꯭ꯔꯤꯒꯨꯝꯕꯅꯦ ꯍꯥꯏ ꯄꯥꯏꯟ ꯇ꯭ꯔꯤ ꯍꯥꯏꯗꯤ ꯎꯆꯥꯟꯅꯦꯀꯣ ꯏꯃꯥ ꯑꯗꯣ ꯎꯆꯥꯟꯁꯦ ꯂꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯎꯅꯦ ꯍꯥꯏ ꯑꯗꯣ ꯃꯇꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯅꯦ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯎꯃꯪꯁꯤꯗꯩꯁꯤꯗ ꯍꯦꯛꯇꯅꯦ ꯗꯦꯕꯗꯥꯔꯨꯒꯤ ꯎꯁꯦ ꯎꯆꯥꯟꯁꯤꯅ ꯍꯦꯛꯇ ꯄꯤꯛ ꯊꯟꯕ ꯎꯆꯥꯟꯃꯛꯇꯤ ꯅꯠꯇꯕ ꯎꯆꯥꯟꯗꯧꯅ ꯇꯧꯕ ꯍꯥꯏ ꯀꯣ ꯑꯦ ꯁꯣꯔꯠ ꯑꯣꯐ ꯄꯥꯏꯟ ꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯨꯅꯤꯁꯤꯡꯅꯦ ꯁꯤꯕꯗ ꯅꯤꯡꯖꯕ ꯃꯨꯅꯤꯁꯤꯡꯁꯤꯅꯅꯦ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯔꯨꯕ ꯃꯦꯗꯤꯇꯦꯁꯟꯁꯦ ꯃꯥꯁꯦ ꯄꯦꯟꯅꯅꯕꯒꯤ ꯇꯧꯔꯦꯕ ꯙ꯭ꯌꯥꯟ ꯇꯧꯔꯦ ꯑꯗꯨ ꯎꯕꯗ ꯁꯤꯕꯁꯦ ꯍꯔꯥꯎꯔꯦ ꯍꯔꯥꯎꯔꯀꯥꯟꯁꯤꯗ ꯃꯥꯁꯤꯅꯅꯦ ꯃꯨꯅꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯦꯁ ꯇꯧꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯗꯧꯒꯦꯗꯅꯦ ꯃꯁꯛꯅ ꯌꯥꯝꯅ ꯑꯊꯤꯕ ꯑꯦꯄꯤꯌꯔꯦꯟꯁ ꯑꯃ ꯃꯁꯛ ꯊꯤꯅ ꯃꯥꯒꯤ ꯌꯦꯡꯕꯁꯦ ꯁꯤꯁꯤ ꯑꯣꯏꯅꯅꯦ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯗꯦꯕꯗꯥꯔꯨ ꯍꯥꯏꯔꯤꯕ ꯎꯃꯪꯁꯤꯗꯅꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯐꯤ ꯃꯔꯣꯟꯒꯁꯦ ꯁꯦꯠꯇꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯀꯨꯆꯨꯒꯁꯦ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠꯀꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯑꯗꯨꯒꯅꯦ ꯃꯨꯅꯤꯁꯤꯡꯁꯤꯒꯤꯅꯦ ꯅꯨꯄꯤꯁꯤꯡꯁꯦ ꯁꯤꯁꯤꯅꯅꯦ ꯁꯤꯕꯁꯦ ꯃꯥꯁꯦ ꯏꯟꯅꯔꯦꯕ ꯃꯥ ꯎꯕꯁꯤꯗ ꯑꯗꯩꯗ ꯃꯨꯅꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯥꯁꯦ ꯎꯕꯗꯅꯦ ꯌꯥꯝꯅ ꯇꯨꯀꯠꯆꯔꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯃꯥꯁꯦ ꯏꯟꯅꯕꯗꯨꯗꯅꯦ ꯑꯁꯨꯛꯀꯤ ꯃꯁꯛ ꯊꯤꯕ ꯑꯁꯨꯛꯀꯤ ꯃꯣꯠꯂꯕ ꯗꯤꯐꯣꯔꯝ ꯑꯣꯏꯔꯕ ꯁꯤꯕꯨ ꯀꯃꯥꯏꯅ ꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯁꯦ ꯏꯟꯅꯔꯤꯅꯣꯅ ꯇꯧꯔꯒꯅꯦ ꯈꯜꯂꯒꯅꯦ ꯃꯨꯅꯤꯁꯤꯡꯁꯤꯅꯅꯦ ꯃꯆꯤꯟ ꯊꯤꯔꯒ ꯁꯤꯕꯁꯦ ꯏꯟꯁꯜꯠ ꯇꯧꯔꯦꯕ ꯑꯗꯒꯤꯗꯤ ꯁꯤꯕꯁꯦ ꯑꯗꯨꯗꯒꯤ ꯖꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯨꯅꯤꯁꯤꯡꯁꯤꯅꯅꯦ ꯕ꯭ꯔꯍ꯭ꯃꯁꯤꯗ ꯆꯠꯂꯒ ꯇꯝꯃꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯗꯩ ꯕ꯭ꯔꯍ꯭ꯃꯅꯅꯦ ꯆꯩꯕꯤꯔꯛꯑꯦ ꯍꯦ ꯑꯄꯪꯕ ꯅꯣꯏ ꯃꯄꯣꯡꯕꯁꯦ ꯂꯩꯇ꯭ꯔꯦꯗꯀꯣ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯗꯣ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯊꯤꯈ꯭ꯔꯕ ꯅꯣꯏꯅ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯁꯤꯕꯅꯤꯅ ꯁꯤꯕ ꯃꯥꯅ ꯅꯣꯏꯁꯦ ꯇꯦꯁ ꯇꯧꯒꯦꯅꯅꯦ ꯇꯧꯔꯤꯕꯅꯦ ꯑꯗꯣ ꯅꯣꯏꯗꯤ ꯇꯦꯁꯇꯣ ꯐꯦꯜ ꯑꯣꯏꯔꯦꯅ ꯍꯥꯏꯕꯤꯔꯛꯑꯦ
ꯑꯗꯣ ꯃꯥꯗꯤ ꯃꯥꯅ ꯎꯃꯪꯗꯨꯗ ꯂꯥꯛꯏꯗꯣ ꯃꯥꯁꯦ ꯅꯣꯏꯒꯤ ꯒꯦꯁꯅꯤ ꯑꯗꯨꯒ ꯒꯦꯁ ꯑꯃ ꯑꯣꯏꯅ ꯅꯣꯏꯒꯤ ꯒꯦꯁꯅꯦꯅ ꯂꯥꯛꯑꯀꯥꯟꯗ ꯅꯣꯏꯅ ꯑꯁꯥꯝꯅ ꯊꯤꯅ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯁ ꯍꯥꯏꯁꯤꯗꯤ ꯒꯦꯁꯅꯤ ꯃꯥꯅ ꯃꯁꯛ ꯐꯖꯒꯦꯔꯥ ꯃꯁꯛ ꯊꯤꯒꯦꯔꯥ ꯒꯦꯁꯅꯤ ꯑꯗꯨꯅ ꯒꯦꯁ ꯂꯥꯛꯄꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯅꯣꯂꯨꯛꯅ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯣꯏꯗꯤ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯣꯏ ꯃꯨꯅꯤ ꯁꯨꯗꯔꯁꯅꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕ ꯑꯩꯅ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯨꯅꯤꯅꯦ ꯁꯨꯗꯔꯁꯅ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯥꯁꯤꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯩꯁꯤꯗꯅꯦ ꯃꯥꯅ ꯏꯟꯁꯇ꯭ꯔꯛꯁꯟꯁꯦ ꯐꯖꯅ ꯄꯤꯕ ꯑꯩꯗꯤ ꯒꯦꯁꯁꯦ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯁꯦ ꯁꯤ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯇꯥꯟꯊꯣꯛꯑꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯈꯣই ꯒꯦꯁ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯒꯦꯁ ꯑꯃꯕꯨ ꯔꯦꯐ꯭ꯌꯨꯁ ꯇꯧꯕꯁꯤꯗꯤ ꯁꯤꯕꯁꯤ ꯔꯦꯐ꯭ꯌꯨꯁ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯏꯟꯁꯜꯠ ꯇꯧꯕꯅꯤꯅ ꯒ ꯆꯞ ꯃꯥꯟꯅꯩꯅ ꯃꯥꯅꯅꯦ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯃꯨꯟꯅ ꯇꯥꯛꯄ ꯑꯗꯩꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯆꯨꯝꯕꯒꯤ ꯂꯥꯏ ꯙꯔꯃꯁꯦ ꯃꯥꯁꯦ ꯁꯨꯗꯔꯁꯅꯁꯦ ꯑꯝꯇꯪ ꯇꯦꯁ ꯇꯧꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯇꯦꯁ ꯇꯧꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯙꯔꯃꯁꯦ ꯑꯆꯨꯝꯕꯒꯤ ꯂꯥꯏꯁꯦ ꯁꯤꯁꯤꯅꯅꯦ ꯕ꯭ꯔꯥꯍꯃꯅ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯀꯥꯟꯗ ꯃꯥꯒꯤ ꯑꯦꯄꯤꯌꯔꯦꯟꯁꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯀꯥꯟꯁꯤꯗꯅꯦ ꯁꯨꯗꯔꯁꯅꯁꯦ ꯁꯤꯁꯦ ꯒꯤ ꯃꯥ ꯌꯦꯡꯕ ꯂꯥꯛꯑꯦ ꯃꯥ ꯎꯅꯕ ꯂꯥꯛꯑꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯁꯨꯗꯔꯁꯅꯁꯦ ꯃꯥꯁꯦ ꯂꯩꯇꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯁꯨꯗꯔꯁꯅꯁꯤꯅ ꯐꯖꯅ ꯇꯥꯛꯑꯕꯅꯤꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯒꯦꯁꯁꯦ ꯐꯖꯅ ꯃꯥꯁꯦ ꯀꯩꯅꯣ ꯁꯦꯕꯥ ꯇꯧꯔꯦꯕ ꯑꯗꯩꯗ ꯙꯔꯃꯁꯤꯅꯅꯦ ꯁꯨꯗꯔꯁꯟꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯕꯣꯔ ꯄꯤꯔꯀꯥꯟꯗ ꯅꯣꯏ ꯁꯣꯏꯗꯅ ꯍꯦꯚꯦꯟ ꯁꯔꯒꯗ ꯆꯠꯂꯅꯤ ꯀꯥꯏꯅ ꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯍꯥꯏꯔꯦꯗꯅ ꯕ꯭ꯔꯍ꯭ꯃꯅ ꯑꯗꯨꯒ ꯃꯁꯤ ꯇꯥꯕꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯨꯅꯤꯁꯤꯡꯁꯦ ꯑꯁ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯣꯏꯁꯦ ꯄꯥꯈꯠꯂꯦ ꯃꯣꯏꯁꯦ ꯄꯥꯈꯠꯄ ꯍꯥꯏꯅ ꯍꯥꯏꯗꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯇꯧꯔꯨꯔꯤꯕꯗꯣ ꯑꯗꯨꯒꯤ ꯔꯤꯒ꯭ꯔꯦꯠ ꯇꯧꯔꯦꯕ ꯔꯤꯒ꯭ꯔꯦꯠ ꯇꯧꯕꯁꯦ ꯑꯅꯨꯇꯥꯞ ꯀꯩ ꯍꯥꯏ ꯇꯧꯔꯦꯕ ꯑꯅꯨꯇꯥꯞ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯇꯧꯖꯔꯤꯅꯣ ꯀꯥꯏꯅ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯁꯤꯕꯁꯤ ꯑꯃꯨꯛ ꯍꯔꯥꯎꯍꯟꯒꯅꯤꯅ ꯃꯣꯏꯁꯦ ꯈꯜꯂꯀꯥꯟꯗ ꯕ꯭ꯔꯍ꯭ꯃꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯦ ꯑꯗꯩ ꯕ꯭ꯔꯍ꯭ꯃꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁ꯭ꯋꯦꯇꯥ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯔꯛꯑꯦꯕ ꯑꯗꯅꯦ ꯁ꯭ꯋꯦꯇꯥ ꯀꯧꯕ ꯃꯨꯅꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯁꯤꯕ ꯌꯥꯝꯅ ꯅꯤꯡꯕ ꯑꯗꯣ ꯃꯥꯅꯅꯦ ꯁꯤꯕꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯅꯤꯡꯉꯒ ꯃꯉꯣꯟꯗ ꯈꯣꯏꯔꯝꯖꯕ ꯑꯗꯣ ꯁ꯭ꯋꯦꯇꯥꯁꯦ ꯃꯥꯁꯦ ꯃꯥꯒꯤ ꯂꯩꯔꯣꯏꯗꯕ ꯁꯤꯒꯗꯕ ꯃꯇꯝꯁꯦ ꯌꯧꯕꯁꯤꯗꯅꯦ ꯌꯃꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁ꯭ꯋꯦꯇꯥꯁꯦ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯣ ꯁ꯭ꯋꯦꯇꯥꯗꯤ ꯀꯩꯝ ꯀꯤꯗꯦ ꯌꯃꯁꯦ ꯎꯕꯗ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯑꯁꯤꯕ ꯍꯥꯏꯕ ꯂꯥꯏꯁꯤꯅ ꯃꯉꯣꯟꯗ ꯀꯩꯝꯇ ꯑꯋꯥꯕ ꯄꯤꯔꯣꯏ ꯀꯩꯒꯤꯅꯣꯒ ꯃꯥ ꯁꯤꯕ ꯅꯤꯡꯕꯅꯤꯅ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯑꯁꯤꯕ ꯃꯇꯝꯁꯦ ꯂꯥꯛꯑꯕ ꯀꯥꯟꯁꯤꯗꯁꯨꯅꯦ ꯃꯥꯁꯤꯅꯅꯦ ꯁꯤꯕꯁꯦ ꯅꯤꯡꯕꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯥꯁꯦ ꯇꯌꯥꯔꯤ ꯇꯧꯋꯦꯕ ꯑꯗ ꯌꯃꯅꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯄꯨ ꯅꯪ ꯁꯤꯕ ꯅꯤꯡꯕꯒꯤ ꯃꯇꯝꯂꯥ ꯅꯪꯒꯤ ꯃꯇꯝꯗꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯅꯦ ꯂꯩꯒꯗꯕ ꯃꯇꯝꯁꯦ ꯅꯪꯒꯤ ꯂꯣꯏꯔꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯒꯗꯕꯅꯤ ꯁꯤꯕꯗ ꯅꯪ ꯈꯣꯏꯔꯝꯃ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯌꯃꯁꯤꯅ ꯍꯥꯏꯔꯦ
ꯑꯗꯩ ꯌꯥꯝꯃꯁꯤꯅꯅꯦ ꯁ꯭ꯋꯦꯇꯥ ꯍꯥꯏꯁꯦ ꯃꯥꯁꯦ ꯄꯨꯟꯁꯜꯂꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯥꯒꯤ ꯌꯥꯝꯃꯒꯤ ꯅꯤꯡꯊꯧꯔꯦꯟꯗꯨꯗ ꯄꯨꯅꯅꯕ ꯃꯥꯁꯦ ꯍꯣꯠꯅꯕꯁꯤꯗꯅꯦ ꯁꯤꯕꯁꯤꯅꯅꯦ ꯅꯟꯗꯤꯗꯣ ꯅꯟꯗꯤꯗꯤ ꯃꯥꯒꯤ ꯕꯨꯜꯗꯣ ꯑꯗꯨꯒ ꯄꯥꯔꯕꯇꯤꯁꯤꯒ ꯑꯗꯒꯤ ꯃꯥꯒꯤ ꯑꯇꯩ ꯑꯇꯩ ꯃꯥꯕꯨ ꯏꯟꯅꯕ ꯃꯌꯥꯝꯁꯤꯒꯅꯦ ꯂꯥꯛꯑꯦꯕ ꯑꯗꯨꯒꯅꯦ ꯁꯤꯕꯒꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯤ ꯎꯕꯁꯤꯗꯅꯦ ꯌꯥꯝꯃꯁꯦ ꯋꯥꯟꯊꯔꯒ ꯁꯤꯔꯦ ꯌꯥꯝ ꯁꯥꯊꯤꯖꯥꯠꯅꯤꯅ ꯑꯗꯩꯗꯤ ꯂꯥꯏꯁꯤꯡꯁꯤꯅꯅꯦ ꯃꯗꯨꯗꯩꯗꯨꯗ ꯃꯊꯛꯇꯒꯤ ꯂꯩꯒ ꯊꯥꯗꯔꯛꯑꯦ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯋꯦꯇꯥꯁꯦ ꯑꯃꯥꯏꯅꯅꯦ ꯌꯥꯝꯃꯒꯤ ꯃꯈꯨꯠꯇꯒꯤꯅꯦ ꯀꯜꯂꯦꯕ ꯀꯟꯈꯤꯕ ꯑꯗꯩꯗ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯃꯨꯅꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯈꯪꯉꯦꯗꯅ ꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯇꯥꯔꯕꯗꯒꯤꯗꯤ ꯁꯤꯕ ꯅꯤꯡꯉꯗꯤ ꯀꯔꯤ ꯅꯣꯏꯅ ꯅꯣꯏꯗ ꯀꯔꯤ ꯐꯪꯕ ꯌꯥꯏ ꯑꯗꯒꯤ ꯑꯗꯨꯅ ꯅꯣꯏ ꯁꯤꯕ ꯅꯤꯡꯉꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯨꯅꯤꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯒꯤꯗꯤ ꯃꯨꯅꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯈꯣꯏꯔꯝꯃꯦ ꯆꯍꯤ ꯑꯃ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯁꯤꯕꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯇ ꯂꯥꯛꯑꯦꯕ ꯑꯗꯒꯤꯗꯤ ꯃꯥ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯃꯥꯁꯦ ꯑꯁ ꯎꯠꯀ ꯇꯩꯔꯗꯅ ꯑꯗꯩ ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯃꯤꯅꯅꯦ ꯍꯪꯒꯣꯏꯕ ꯃꯁꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯗꯦꯕꯗꯥꯔꯨꯒꯤ ꯎꯃꯪꯁꯤꯗꯅꯦ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯍ꯭ꯃꯅ ꯋꯥꯔꯤꯁꯦ ꯂꯤꯔꯕꯅꯤꯅ ꯃꯨꯅꯤꯁꯤꯡꯁꯦ ꯃꯣꯏꯁꯦ ꯈꯪꯉꯦꯕ ꯈꯪꯉꯕꯅꯤꯅ ꯁꯤꯕꯒꯤ ꯃꯥꯒꯤ ꯊꯤꯔꯕ ꯃꯥꯒꯤ ꯑꯦꯄꯤꯌꯔꯦꯟꯁꯇꯣ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯁꯦ ꯀꯩꯁꯨ ꯀꯤꯗ꯭ꯔꯦ ꯃꯣꯏ ꯔꯤꯄꯦꯜ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯚꯨꯇꯤꯒ ꯆꯠꯄꯗꯣ ꯑꯗꯨꯅ ꯃꯨꯅꯤꯁꯤꯡꯁꯤꯒ ꯃꯣꯏꯒꯤ ꯃꯨꯅꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯁꯤꯕꯁꯦ ꯑꯁ ꯂꯩꯒ ꯑꯗꯒꯤ ꯙꯨꯛꯀ ꯊꯥꯔꯒ ꯃꯥꯁꯦ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯁꯤꯕꯁꯦ ꯍꯔꯥꯎꯔꯦ ꯑꯗꯩ ꯍꯔꯥꯎꯔꯀꯥꯟꯁꯤꯗ ꯃꯥꯁꯤꯅꯅꯦ ꯃꯨꯅꯤꯁꯤꯡꯁꯤꯗꯅꯦ ꯄꯥꯎꯇꯥꯛ ꯄꯤꯔꯛꯑꯦꯕ ꯑꯗꯣ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄꯁꯤꯡꯁꯤꯗꯅꯦ ꯃꯥꯅꯅꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯎꯠ ꯍꯦꯛ ꯇꯩꯔꯤꯁꯦ ꯄꯥꯁꯃꯥ ꯍꯥꯏꯁꯦ ꯁꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯊꯔꯛꯑꯦꯕ ꯑꯗꯩꯗ ꯃꯥꯅ ꯋꯥꯔꯤꯁꯤꯗ ꯍꯥꯏꯔꯤꯁꯤ ꯗꯥꯗꯤꯆꯥ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯑꯃ ꯂꯩꯔꯝꯃꯤ ꯗꯥꯗꯤꯆꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯗꯙꯤꯆꯤ ꯍꯥꯏꯕ ꯃꯁꯤꯁꯦ ꯃꯍꯥꯚꯥꯔꯠꯇꯗꯅꯦ ꯁꯥꯟꯇꯤ ꯀꯧꯕ ꯑꯃꯒ ꯃꯨꯅꯤ ꯑꯊꯔꯕꯥꯒꯤ ꯃꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯀꯣ ꯗꯥꯗꯤꯆꯤꯁꯦ ꯗꯥꯗꯤꯆꯥ ꯍꯥꯏꯅꯁꯨ ꯀꯧꯕ ꯑꯗ ꯗꯥꯗꯤꯆꯥꯁꯦ ꯃꯥꯏ ꯃꯃꯥꯟꯅꯕꯅꯦ ꯀꯁꯨꯄꯥ ꯀꯧꯕ ꯑꯃ ꯂꯩ ꯀꯁꯨꯄꯥꯁꯤ ꯅꯤꯡꯊꯧꯅꯤ ꯀꯁꯨꯄꯥꯁꯤ ꯃꯥꯁꯦ ꯁꯇ꯭ꯔꯤꯌꯥꯒꯤ ꯀ꯭ꯂꯥꯁꯇ ꯂꯩꯕ ꯑꯗꯨꯒ ꯗꯥꯗꯤꯆꯥꯁꯤꯅ ꯕ꯭ꯔꯍꯃꯅꯥꯒꯤ ꯀ꯭ꯂꯥꯁꯇ ꯑꯗꯨꯒ ꯃꯣꯏꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯗꯣ ꯅꯣꯡꯃꯗꯤꯅ ꯃꯣꯏꯁꯦ ꯈꯠꯅꯔꯛꯑꯦꯕ ꯕ꯭ꯔꯍꯃꯅꯥꯅ ꯍꯦꯟꯅ ꯀꯩꯅꯣ ꯆꯥꯎꯋꯤ ꯑꯗꯒꯤ ꯁꯇ꯭ꯔꯤꯌꯥꯅ ꯍꯦꯟꯅ ꯆꯥꯎꯋꯤꯅ ꯑꯗꯒꯤꯅꯦ ꯈꯦꯇ꯭ꯔꯤꯒ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯅꯦ ꯕ꯭ꯔꯍꯃꯅꯥꯁꯤ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕꯁꯤꯅꯦ ꯑꯗꯩꯗ ꯀꯁꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯁꯤꯅ ꯃꯥꯗꯤ ꯅꯤꯡꯊꯧꯅꯤꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯁꯇ꯭ꯔꯤꯌꯥꯁꯤꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯕ ꯑꯗꯩ ꯗꯥꯗꯤꯆꯥꯁꯤꯅ ꯃꯥꯅ ꯑꯗꯨ ꯌꯥꯗꯦ ꯃꯥ ꯑꯗꯨꯒꯤ ꯄꯣꯏꯟꯠꯇꯣ ꯌꯥꯅꯤꯡꯗꯦ ꯑꯗꯒꯤꯗꯤ ꯏꯟꯗ꯭ꯔꯁꯤꯅꯅꯦ ꯃꯥꯁꯤꯅ ꯃꯥꯒꯤ ꯌꯥꯝꯅ ꯚꯖ꯭ꯔꯥ ꯀꯧꯕꯅꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯋꯦꯄꯟ ꯑꯃ ꯂꯩꯌꯦꯕ ꯃꯁꯤꯁꯤꯅ ꯊꯟꯗꯔ ꯑꯗꯒꯤ ꯊꯟꯗꯔꯒ ꯑꯣꯏꯅꯁꯨ ꯊꯣꯛꯂꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯄꯥꯏꯔꯒ ꯃꯤꯁꯦ ꯑꯦꯇꯦꯛ ꯇꯧꯕꯁꯨ ꯌꯥꯕ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯤꯡꯆꯥꯕꯁꯤꯡꯁꯦ ꯁꯤꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯑꯣꯏꯕ ꯃꯇꯝꯁꯤꯗꯅꯦ ꯂꯥꯏꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯉꯝꯈꯤꯕ ꯑꯗꯨꯗꯩꯗꯨꯗ ꯂꯥꯏꯁꯤꯡꯁꯤꯅꯅꯦ ꯀꯁꯨꯄꯥꯁꯤꯒꯤ ꯃꯇꯦꯡ ꯍꯪꯕ ꯂꯥꯛꯄꯁꯤꯗꯅꯦ ꯏꯟꯗ꯭ꯔꯁꯤꯅꯅꯦ ꯀꯁꯨꯄꯥꯁꯤꯗ ꯉꯁꯥꯏꯒꯤ ꯚꯖ꯭ꯔꯁꯦ ꯄꯤꯈꯤꯑꯕ ꯑꯗꯨꯗꯨ
ꯈꯟꯅꯧꯋꯦ ꯑꯗꯨꯗꯨ ꯌꯨꯁ ꯇꯧꯔꯒ ꯃꯣꯏꯒ ꯂꯥꯟꯊꯦꯡꯅꯧꯋꯦꯅ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯗꯥꯗꯤꯆꯥꯒ ꯀꯦꯁꯨꯄꯥꯁꯤꯒ ꯃꯣꯏꯁꯦ ꯃꯔꯩ ꯌꯦꯠꯅꯔꯦꯗꯅ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯆꯨꯝꯅ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤꯗꯤ ꯃꯈꯨꯠ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯗꯩ ꯃꯈꯨꯠ ꯌꯥꯎꯔꯛꯄꯗꯒꯤꯗꯤꯅꯦ ꯗꯥꯗꯤꯆꯥꯁꯤꯅꯅꯦ ꯀꯦꯁꯨꯄꯥꯁꯤꯗꯩꯁꯤꯗꯅꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯅꯦ ꯃꯥꯏ ꯃꯈꯨꯠꯇꯨꯅꯅꯦ ꯗꯨꯡ ꯂꯥꯎ ꯊꯥꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯗꯨꯗꯩꯗꯨꯗ ꯀꯦꯁꯨꯄꯥꯁꯤꯅꯅꯦ ꯉꯁꯥꯏꯒꯤ मादी वज्र से मंगोंद हाना इंद्र न पीग्रेदना सिगी ममांगी बैक स्टोरी द ngasai इंद्र न पीरिदुना ngasai gi असुरा मयाम दो खन्नबगिनेबा अदुदैदुदा मादी वज्र से मंगोंद दुम लैबनिना ने माना ने ngasai gi दादिचा सिना माई मकोक सिदैसे खुतुम थारकपदुदने साउनिंग मनगिदने ngasai वज्र से लौरगने ngasai gi माई ममानबा मुनि दादिचा से तंखाई ताना कथलेबा My payment. अदैदी दादिचा से लैत्रेदना दुदि मा सीरेदना अदैदी मा से सीद्रिङै ममांगसिदैसिदा मोइगी कैनो शुक्राचार्य से कौरेबको शुक्राचार्य हाइसे अखोइना ग्रहदा येंगागदि शुक्र हाइसे वीनस नेबा अदुगी ओजा ओइबको अदुगा शुक्राचार्य सी ngasai daditcha sina mana sidringai sida ma amta mangonda khoiramaga kauredana adubu dadichi sidi ma legidre ngasai gi vajra duna ma se ta jom lan khaidoga ma se ani thongna khaira kan ma se leitre aduga शुक्राचार्य से la akan sida ne ma se mitra sanjivani haiba art se khangeba mitra sanjivani haibadi mi laigidabase amuk henkalanba ngambagi kaino se siddhi se mangonda haiba adaidi शुक्राचार्य से laakanda ne mana ne dadicha se hinkathaleba adagidi शुक्राचार्य na dadicha da haire nang kaino shiva da khoiramo aduga shiva sinam pelagadi nang se adum hingaga leiba immortal oiba ngamgani aduga adunabu ai ayengo aisu sigi mritra sanjivani gi art se sise kadaidagi tama ino khangbra ain haiba ko mana aduna shiva dagini aduna mangonda shiva ningoina masina mangonda adugi pautak se piramme aduna शुक्राचार्य sina masigi warisi amuk tongana lei aidi mana ngasagi mitra sanjivani gi art ki phangbase shivana शुक्राचार्य da pibani haibasina wari atai da amuk hena adugi detail leiragani adagidi dadicha se ma se yamna waba ma tapasya tauraga ma se shiva si kamaina pelhangani haina ma se tapasya se tauraba matungda shiva se pela kanda ma se dadicha se da ma se kano bor ahum pire ba mangonda aduga bor ahanbagi sina dadicha nang nungayai phana yamna prosperous oina layu oina pire dagi anisuba bor sinane magi ne bone se mai saru se asuki matik kanba aduga mai saru sinane ngasagi vajra aina khulai sabadu adumaina oirakpa oirasanu oina amuk pire adagi ahum suba bor sina ma se nangse sungsi ranu ma kanamtana hatpa ngamaroina adugi dumaina pire bako adagidi ma se bor ahumdo phangabanina daticha se amuk lae ngasagi kesupadu unaba adugane kesupasitana manne makhong na kasupagi makok sida tong lang kauthare adugane kesupasiti madi adu matamduda magi vajra mai laibado hanagi vajra du paikhaledana paikhala kansida daticha sida
ꯑꯗꯣꯝꯗ ꯍꯨꯜꯂꯛꯑꯦꯕ ꯍꯨꯜꯂꯛꯄꯁꯤꯗ ꯕꯖ꯭ꯔꯥꯁꯤꯅꯅꯦ ꯃꯥꯒꯤ ꯗꯗꯤꯆꯥꯁꯤꯒꯤꯅꯦ ꯊꯕꯥꯛꯁꯤꯗ ꯄꯥꯜꯂꯦꯕ ꯑꯗꯨꯕꯨ ꯁꯤꯕꯅ ꯃꯉꯣꯟꯗ ꯕꯣꯔꯗꯣ ꯄꯤꯔꯕꯅꯤꯅ ꯕꯖ꯭ꯔꯥꯁꯤꯅꯒꯅꯦ ꯃꯉꯣꯟꯗ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤꯅꯦ ꯀꯁꯨꯄꯥꯁꯤꯅ ꯉꯛꯑꯦ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯉꯛꯑꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯁ ꯃꯥ ꯕꯤꯁꯅꯨ ꯈꯣꯏꯔꯝꯃꯦ ꯕꯤꯁꯅꯨ ꯈꯣꯏꯔꯝꯃꯀꯥꯟꯁꯤꯗ ꯑꯩꯁꯦ ꯄꯋꯥꯔ ꯍꯦꯟ ꯄꯤꯕꯤꯌꯨꯅ ꯈꯣꯏꯔꯝꯃꯦ ꯑꯗꯩ ꯕꯤꯁꯅꯨꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯁꯄ ꯁꯤꯗ ꯍꯥꯏꯔꯦ ꯑꯩ ꯅꯪꯅ ꯈꯣꯏꯔꯝꯕꯗꯨ ꯌꯥꯝ ꯄꯦꯜꯂꯦ ꯅꯪ ꯀꯔꯤ ꯕꯣꯔ ꯄꯥꯝꯃꯤꯅ ꯍꯪꯉꯤ ꯑꯗꯒꯤꯗꯤ ꯑꯩꯅꯅꯦ ꯗꯗꯤꯆꯥꯁꯦ ꯗꯤꯐꯤꯠ ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏ ꯑꯗꯩ ꯕꯤꯁꯅꯨꯅ ꯍꯥꯏ ꯗꯗꯤꯆꯥꯗꯤ ꯃꯥꯗꯤ ꯁꯤꯕꯅ ꯕꯣꯔ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯍꯪꯉꯤꯕꯗꯣ ꯑꯗꯨꯗꯤ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯕꯤꯁꯅꯨꯁꯤꯅꯅꯦ ꯃꯥꯁꯤꯅꯅꯦ ꯕ꯭ꯔꯍꯃꯅ ꯑꯃꯒꯤ ꯀꯩꯅꯣ ꯂꯧꯔꯦꯕ ꯐꯣꯝꯁꯦ ꯂꯧꯔꯀꯥꯟꯗꯅꯦ ꯗꯗꯤꯆꯥꯒꯤꯅꯦ ꯃꯥꯒꯤ ꯌꯨꯝꯗꯣ ꯃꯥꯒꯤ ꯍꯔꯃꯤꯇꯦꯖꯇꯨꯗ ꯆꯠꯂꯦ ꯑꯗꯩꯗꯤ ꯗꯗꯤꯆꯥꯁꯤꯅꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯃꯁꯛꯁꯦ ꯈꯪꯕ ꯑꯗꯨꯅ ꯃꯥꯅ ꯆꯪꯕꯤꯔꯣ ꯕꯤꯁꯅꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯤꯕ ꯕꯤꯁꯅꯨ ꯆꯪꯕꯤꯔꯛꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕ꯭ꯔꯍꯃꯅ ꯑꯣꯏꯅ ꯁꯥꯔꯒ ꯂꯥꯛꯏꯗꯤ ꯑꯩꯅ ꯅꯪꯅ ꯁꯥꯔ ꯂꯥꯛꯏꯁꯦ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯍꯃꯅ ꯑꯃꯅ ꯀꯩꯅꯣꯝꯃ ꯍꯪꯉꯛꯑꯗꯤ ꯑꯩꯅ ꯄꯤꯔꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯂꯥꯛꯄꯁꯤ ꯇꯣꯛꯄꯤꯔꯣ ꯑꯗꯣꯝꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯝꯗꯨꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯒꯦꯗꯣ ꯍꯥꯏꯕꯤꯔꯣ ꯍꯥꯏꯅ ꯗꯗꯤꯆꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯕꯤꯁꯅꯨꯁꯤꯅ ꯃꯥꯒꯤ ꯐꯣꯝꯁꯦ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯀꯁꯨꯄꯥꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯔꯛꯀꯦ ꯑꯗꯨꯅ ꯅꯪꯅ ꯀꯁꯨꯄꯥꯗ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯀꯤꯔꯦꯁꯦ ꯁꯤ ꯍꯥꯏꯌꯣꯌꯦ ꯕꯤꯁꯅꯨꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯕꯤꯁꯅꯨꯅ ꯀꯁꯨꯄꯥꯁꯦ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯗꯗꯤꯆꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯨꯒ ꯕꯤꯁꯅꯨꯅꯅꯦ ꯍꯥꯏꯌꯣꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯗꯗꯤꯆꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯦꯕ ꯑꯩꯗꯤ ꯁꯤꯕ ꯅꯤꯡꯕ ꯃꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯌꯨꯅꯤꯚꯔꯁꯁꯤꯗ ꯀꯔꯤ ꯀꯤꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯦꯅꯦ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯩꯗꯤ ꯕꯤꯁꯅꯨꯁꯦ ꯁꯥꯎꯔꯦ ꯑꯗꯩ ꯕꯤꯁꯅꯨꯁꯦ ꯁꯥꯎꯔꯀꯥꯟꯁꯤꯗ ꯃꯥꯁꯨ ꯀꯩꯅꯣ ꯃꯥꯒꯤ ꯁꯨꯗꯔꯁꯅ ꯆꯀ꯭ꯔꯁꯦ ꯄꯨꯊꯣꯔꯛꯑꯀꯥꯟꯁꯤꯗ ꯗꯗꯤꯆꯥꯔꯣꯝꯗ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯗꯗꯤꯆꯥꯒꯤ ꯄꯋꯥꯔꯁꯦ ꯃꯥꯁꯦ ꯉꯁꯥꯏ ꯄꯋꯥꯔꯁꯦ ꯌꯥꯝ ꯄꯤꯔꯦꯗꯅ ꯑꯗꯨꯒ ꯆꯀ꯭ꯔꯁꯦ ꯃꯥꯒꯤ ꯃꯊꯕꯥꯛꯁꯤꯗ ꯄꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯄꯜꯂꯒ ꯂꯩꯔꯒ ꯀꯩꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯕꯤꯁꯅꯨꯒꯤ ꯁꯨꯗꯔꯁꯅ ꯆꯀ꯭ꯔꯁꯤꯅꯁꯨ ꯃꯥꯁꯦ ꯊꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯗꯗꯤꯆꯥꯁꯤꯅ ꯃꯥꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯔꯦꯝꯅꯔꯛꯑꯦꯕ ꯏꯍꯦ ꯕꯤꯁꯅꯨꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯆꯀ꯭ꯔꯗꯨꯗꯤ ꯀꯩꯗꯧꯈ꯭ꯔꯦ ꯀꯥꯏꯅꯒꯅꯦ ꯃꯥꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯕꯤꯁꯅꯨꯁꯤꯅ ꯈꯜꯂꯦ ꯃꯥꯁꯦ ꯑꯇꯩ ꯀꯔꯝꯕ ꯋꯦꯄꯟ ꯁꯤꯖꯤꯟꯅꯁꯤꯒꯦ ꯕ꯭ꯔꯍꯃꯁꯇ꯭ꯔ ꯍꯥꯏꯗꯨ ꯁꯤꯖꯤꯟꯅꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯕ꯭ꯔꯍꯃꯁꯇ꯭ꯔ ꯍꯥꯏꯔꯤꯕ ꯋꯦꯄꯟꯁꯦ ꯃꯥꯅ ꯑꯃꯨꯛ ꯗꯗꯤꯆꯥꯁꯤꯗ ꯂꯪꯉꯛꯄꯁꯤꯗꯁꯨ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯗꯗꯤꯆꯥꯁꯦ ꯑꯗꯩ ꯕꯤꯁꯅꯨꯁꯤꯅꯅꯦ ꯑꯇꯩ ꯋꯦꯄꯟꯁꯨ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯑꯇꯩ ꯂꯥꯏ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦ ꯕꯤꯁꯅꯨꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯗꯗꯤꯆꯥꯁꯤꯒ ꯈꯠꯅꯕꯁꯤꯗ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯋꯦꯄꯟꯁꯦ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯕꯨ ꯗꯗꯤꯆꯥꯁꯤ ꯀꯩꯝꯇ ꯃꯉꯣꯟꯗ ꯆꯪꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯗꯗꯤꯆꯥꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯅꯅꯦ ꯁꯇ꯭ꯔꯣꯁꯦ ꯀꯔꯦꯕ ꯏꯃꯥ ꯁꯇ꯭ꯔꯣꯒꯤ ꯆꯔꯨ ꯃꯥꯅꯅꯦ ꯆꯔꯨꯁꯦ ꯈꯨꯠ
khut amana paiba ngamba charuse khatang ne mana paira kanda lai sing sida isna ne langak pasida ne etta magic tauna ne hujiki charuse mai yauba trident haidi shibana paiba ta ahum panbado adumaina ole'e hujiki charusina aduga lai singsi doina mai thadokpagi adumaina lakpasidai lai singse moise chenlebako adagi chela kansida Vishnu sina magumba being myamse sare saba idi mai masaksiga manaba adagi dadija sina moise doina mai thadoe adagi Vishnu se ma yamna khwaidagi chawba awangba form Vishwarupa haibagi form se laura kansida aduga mana hujiki form se sida etta universe siga maduda leiba being sing se doina makse Vishwarupa sida uba adagi dadiche se no nangna karino taurido nangna kanadano impress taugen taurido aingondam tang yengbiyu aigi isa manung sida su universe doinamak aduga masida leiba being sing se aigi body manung da doinamak leigani aisu nangna sanariba maya illusion si sanaba ngami aduna sigumba se toknarasi nangna khatnase hairadi adum khatnasi na mana haire adagidi moise maina sum khanaba sidane brahma sinane ai moise amta kano khamto oge namase khalleba adai masina Vishnu sida pautak pire muni si da nangna khatnabagi mahut mangonda khoiramu aduga khoiramoin haire de Vishnu se khoiramakan sida dadijana mase ngak pire aduga ngasai kesupasina mana ngasai moi mareisi brahmana na chawbra natraga na kshatriya na chawbra ido adudai hauraini dana aduga mana madudai duda brahmana na chawre amta kano ngakpiyo ina kesupasi sumase khoirame adagi sigi thokiba incident se sigi mafamse tritha oina layeba masise Taneshwara haina lay haina haireko Praneshwar haibro Prameshwara haibro Taneshwara haiba ado ai masiko ne yenkhalage kadaida kamaina moi leibanoid adagidi nandi gi maramda mo kitang ibiri nandi haibadi masagi kainodo akoi shiba si latpada nandi se dum yawidanako nandi yaw ado muni ama leirame muni se maming Silada kauba ado masina ne yamna aruba tapasya ama tawe masina machanupa ama phangningba ado chahi kaya gi matungda ne Indra se Silada gi mamangda laakanda haire nangna meditation tawbudo yam nungaire ado bor ama aingonda hangoin adagidi manane bor se hangeba aigi ichanupa ama pibiyu ado ichanupa se chumnagi nupa ama nataba adum hingaga leiragadaba nupa ichanupa ama pibiyu ena Siladasina khumme ada Indra ne adudi impossible ni aigi power ki matungina adugumba bor piba ngamde adubu aina aidi nachanupa aidi sigadaba mortal oiba nachanupa ama pige aduga
immortal son habadi siba ngamdaba machanupasidi Brahma masana bahau sigumbase si piba ngamoy aduga masigi bor piba ngambase sise Shiva khatane hai aduna Shiva do aina khoiramu hai adagidi Shilada sinane mas Shiva mungning bahore aduga mase chahi lising ama hena ninge kaimta lengdana ma ninge adagidi magi masaga se kaimta lengaktre adagi magi lengdrabaninane kakchengi makon sajale'eba mai masasida adagi kakcheng makonda sum sare'ena leisaudo aduga magi masase dum kupsale'eba kupsalakansida magi masagase kakchengsingsina chadana adagi magi igase chuptho'e ado siladase kem lengdana mase dum lai khoram leireba Shivase ningaga adugane magi charusida ngai haureba adugi matamdudada Shivase thokle'eba magi mamangsida Shivanane as kaino meditation ga se yare nangna pamido ai khange nang nachanupa ai nangna pamba nachanupa do ai pirage ai isamakna nangi nachanupa oina puage aduga masi Nandi haina khangna rasano oina man haira kansida Shivase adu hairamaga masi chatkreba adagidi madugi mamangduda Shivana mase thengakanda mase hinkalalena ma revive daure original duda habiti ngasagi mase kakchengnaga chadana mai masase yengbada gyan menam tadredana adagidi Silada sina mase yagna ama tauraga mai machanupase poe yagna sitane ngasagi mai sidagi thokle'eba Nandise aduga Nandise mamit ahum pale aduga khut mari pale hai aduga mana pairakpase ngasagi trident sine adagi mace ne mai makhut sida paireise aduga magi body se diamond na semba armor adum setlaga thoklakpa adagidi mana adu thokpa matamsida isai sakpa sargagi isai sakpa gandharva sina isaiga saagane mana madudai tholakpa matamsida celebration tawraga adagi sargagi jagoi sabi apsara singsina jagoi ge sarakanda lai singsina lei thadare hai aduna madugi momentsi amna nungaiba porakpaduna mase ananda haibadi joy ananda adana mase adudagi Nandi na kawweba aduga Nandi se yumda Silada sina pura kansidane Nandi gi magi huziki pokpadadi ngasagi mai makhutaga pot pairakpa magi mapi selakpase sise doina mangmangra kandane chumnagi ordinary angang ama oibagi amaina form da laeba aduga mase mana poglakpada adumaina laigi oiba origin se adumaina lakpani ko ise mase kaugre adagidi Silada se mase khara mangonda adu ubada mase khara disappointed oire adubu mana kaimta tawbadi ngamdreba aduga mase mai macha nupasi larik tambibada mase aduda focus tawre aduga Nandi se chahi taret surakpa matamsidane mase
Vedas kase fazana heire'e adagi sastra heire'e adagi nongmadi lai ani Mitraga Varunaga se la'e Shilada unaba aduga moina Nandi se amtang yengba kanda mana moise nga'e as noi world se tin thong nga khreda Nandi si yamna masi hek yengbada mase yamna aruba adumaina aruba angang auspicious oiba adugumba angangi body di pali adubu masi punsibadi punsiroi masi chahi nipan gi mamangda mase leiraroen hairen he adagidi Machapase. ngasai Nandi se adagidi Silada hairaga Silada se adu tabadu mase tane as mase am nungaitre mase kappe adagidi Nandi sina mai mapasi kappadu daidu da mase Shiva da khoiramme adagi Shiva se la kan sida kanan haino nang Shivagi si kesu mawalok warini nangdi adum hingaga leiragadabani aigi manakta leigadabani hai aduga Shiva sina mana aduda siba mai mangakta siba likse si mana lauthoakanda Nandi gi mangakta mana hupirameba adukanduda Nandi se amuk makut tara palaga mamit ahum panbagi divine form se amuk aduda laure aduga Nandi se Parvati na mai macha oina adopt taureba aduna Shivagi maga tinaba mamanaba ganas hairisingse sigi leader Ganeshwara Ganapatis moisingsina Nandi si Ganapati ama oina semo oina haireba aduga masisi August ki ceremony da tauba adumain taurakanda laiga muniga moi meyam sina adugi ceremony se attend tawe hai ado aina sida kitangdi maigi wari se ngasagi Nandi hairaga mai different form hairaga Ganapati mu haida kitang amuk yang tabati wali adubu atai wari da akoi atum khangminarasi adudi ma ngasigidi engkhanbada matang asida loithanminarasi aduga makha tabasi akoi hayeng amuk taminarasi ko adudi Jai Shri Krishna amuk pavanam hanbirko ina khurumjari Om Namah Shivaya Om Namah Shivaya Om Namah Shivaya adu phare